ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯆꯨꯝꯕꯅꯦ ꯇꯣꯟ ꯇꯥꯃꯣꯅ ꯐꯥꯗꯣꯛꯂꯨꯕꯒꯤ ꯃꯍꯥꯛꯅ ꯆꯥꯟꯁ ꯂꯧꯈꯤꯕꯅꯦ ꯐꯩ ꯊꯦꯡꯅꯕ ꯃꯐꯝꯗ ꯏꯈꯨꯠꯁꯤꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯇꯣꯟ ꯀꯞꯄꯒ ꯇꯥꯃꯣ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯣꯔꯁꯇ ꯂꯩꯇ꯭ꯔꯕꯅꯦ ꯖꯦꯀꯣꯕꯅ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯇꯥꯃꯣ ꯁꯨꯝꯅ ꯁꯨꯝ ꯂꯩꯔꯣꯏꯌꯦ ꯅꯣꯡꯃꯗꯤ ꯑꯩ ꯑꯃꯨꯛꯀ ꯀꯃꯥꯟꯗꯣꯗ ꯖꯣꯏꯟ ꯇꯧꯔꯛꯈꯤꯅꯤ ꯐꯔꯦ ꯊꯝꯃꯣ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯇꯥꯃꯣ ꯂꯩꯁꯤꯗꯤ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯒꯅꯦ ꯐꯣꯟꯗꯣ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ ꯏꯃꯥꯅ ꯈꯔ ꯉꯥꯡꯕꯒꯤ ꯑꯃꯨꯛ ꯀꯞ ꯂꯩꯔꯝꯅꯤ ꯏꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯣꯏꯔꯒ ꯐꯣꯟ ꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯍꯥꯏꯒꯦ ꯍꯥꯏꯖꯁꯅꯨ ꯇꯥꯃꯣꯅ ꯑꯗꯨꯝ ꯄꯥꯏꯌꯨ ꯍꯥꯏꯌꯣ ꯍꯣꯏ ꯇꯥꯃꯣ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯖꯦꯀꯣꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯦꯟꯗꯤꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯚꯥꯏ ꯖꯦꯀꯣꯕ ꯍꯥꯏꯐꯦꯠꯇꯤ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯅ ꯃꯁꯥꯗꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯅꯣꯏꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯏꯇꯥꯎꯅ ꯍꯥꯏꯅꯤꯡꯂꯤꯕꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯃꯁꯦꯜꯗꯕꯨ ꯀꯩꯒꯤ ꯏꯀꯥꯏꯕꯅꯣ ꯚꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯁꯟ ꯕ꯭ꯔꯥꯍꯃꯟ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯑꯦ ꯅꯨꯄꯤꯗ ꯊꯥꯖꯔꯨꯕ ꯑꯩꯁꯦ ꯑꯄꯪꯕ ꯑꯣꯏꯔꯝꯃꯦ ꯏꯇꯥꯎꯕꯨ ꯀꯅꯥꯅ ꯄꯪꯉꯦ ꯍꯥꯏꯅꯣ ꯏꯇꯥꯎꯗꯤ ꯄꯪꯕ ꯅꯠꯇꯦꯗ ꯄꯨꯛ ꯆꯝꯕꯅꯦ ꯆꯝꯂꯨꯕꯒꯤ ꯐꯅ ꯈꯜꯂꯨꯕꯒꯤ ꯑꯣꯏꯔꯛꯂꯤꯕ ꯉꯥꯛꯇꯅꯦ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯄꯥꯎ ꯇꯥꯔꯕ꯭ꯔꯥ ꯀꯔꯤꯒꯤ ꯇꯥꯗꯅꯤ ꯌꯨꯝꯗꯒ ꯑꯩ ꯂꯩꯇ꯭ꯔꯦ ꯈꯪꯕꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯇꯣꯟꯗ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯔꯝꯃꯤꯅꯦ ꯃꯥꯒꯨꯝꯕꯅ ꯏꯇꯥꯎꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯐꯣꯔꯁꯇ ꯍꯜꯂꯛꯈꯤꯅꯤ ꯚꯥꯏ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅꯤ ꯏꯇꯥꯎꯅ ꯍꯜꯂꯛꯄꯗꯨꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯕꯁꯦ ꯃꯤꯁꯟ ꯑꯔꯨ ꯑꯔꯨꯕ ꯆꯪꯁꯤꯜꯂꯒ ꯎꯐꯨꯜ ꯇꯥꯈꯩꯅꯔꯝꯁꯦ ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ ꯍꯣꯏ ꯚꯥꯏ ꯑꯗꯨꯃꯛꯅ ꯑꯩꯅ ꯄꯥꯝꯕ ꯃꯥꯕꯨꯗꯤ ꯏꯈꯨꯠꯃꯛꯅ ꯍꯥꯠꯀꯅꯤ ꯃꯄꯥ ꯍꯥꯠꯈꯤꯕ ꯅꯉꯣꯟꯗ ꯀꯩꯁꯨ ꯅꯨꯡꯁꯤꯔꯝꯅꯤ ꯊꯥꯖꯗꯦ ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯆꯤꯡꯅꯕ ꯑꯩꯁꯨ ꯆꯤꯡꯅꯩꯌꯦ ꯚꯥꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯈꯤꯕ ꯀꯧꯕꯅꯤꯅ ꯌꯦꯛꯅꯕꯅꯤ ꯈꯟꯕ ꯉꯝꯂꯨꯗꯕꯩꯅꯦ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯀꯔꯝꯅ ꯍꯦꯛꯇ ꯉꯝꯂꯨꯅꯤ ꯑꯗꯣ ꯚꯥꯏ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯃꯇꯝꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯈꯔ ꯈꯔ ꯆꯠꯄꯤꯌꯣ ꯑꯣ ꯍꯣꯏ ꯍꯣꯏ ꯚꯥꯏ ꯌꯥꯏ ꯆꯠꯀꯦ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯃꯈꯣꯏꯅ ꯐꯣꯡꯅ ꯊꯣꯔꯛꯑꯒ ꯑꯇꯝꯅꯅ ꯎꯁꯤꯠꯇ꯭ꯔꯗꯤ ꯍꯥꯠꯇꯣꯛꯄꯤꯕ ꯇꯥꯔꯦꯗꯅ ꯍꯥꯠꯀꯗꯕꯅꯦ ꯃꯈꯣꯏꯅ ꯉꯝꯃꯦ ꯑꯩꯈꯣꯏ ꯍꯥꯠꯈꯤꯁꯅꯨ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯃꯈꯣꯏ ꯍꯥꯠꯀꯗꯕꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯚꯥꯏ ꯑꯩꯅ ꯐꯣꯔꯁꯇ ꯂꯩꯇ꯭ꯔꯤ ꯐꯥꯎꯗꯤ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯣꯏꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯐꯣꯟꯗꯣ ꯊꯝꯅꯈ꯭ꯔꯦ ꯖꯦꯀꯣꯕꯀꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ ꯃꯔꯨꯞꯁꯤ ꯀꯃꯥꯟꯗꯣ ꯑꯦꯟꯗꯤꯒ ꯐꯣꯟꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯐ꯭ꯔꯦꯟꯁꯤꯁꯀ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯀ꯭ꯂꯥꯁ 1ꯗꯒꯤ ꯄꯨꯜꯂꯛꯄ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯖꯦꯀꯣꯕꯀꯤ ꯃꯔꯝꯗ ꯈꯪꯗꯕ ꯂꯩꯇꯦ ꯖꯦꯀꯣꯕꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅ ꯂꯣꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯔꯣꯖꯔ ꯂꯦꯞꯄ ꯂꯩꯔꯝꯕꯗꯨꯗ ꯖꯦꯀꯣꯕ ꯉꯛꯅ ꯀꯩꯅꯣ ꯔꯣꯖꯔ ꯅꯣꯛꯁꯤꯟꯅꯩ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯇꯥꯃꯣ ꯏꯃꯥꯟꯅꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯣ ꯌꯥꯔꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕꯀꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯈꯟꯖꯩ ꯃꯆꯤꯟ ꯀꯌꯥꯗ ꯊꯤꯗꯕ ꯅꯨꯄꯤꯅꯣ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯔꯣꯖꯔ ꯕꯥꯠꯔꯨꯝꯗ ꯆꯪꯂꯒ ꯐꯣꯟꯗꯣ ꯇꯧꯔꯝꯃꯤ ꯁꯨꯅꯤꯇꯥꯅ ꯍꯜꯂꯣ ꯔꯣꯖꯔ ꯉꯛꯅ ꯐꯣꯟꯗꯨ ꯌꯦꯡꯉꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯤ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯈꯤ ꯀꯔꯤꯅꯣ ꯃꯃꯥ ꯄꯥꯏꯍꯜꯂꯛꯏꯁꯤꯅ ꯔꯣꯖꯔꯅ ꯇꯣꯟꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯋꯦꯇꯤꯡ ꯂꯩꯈꯤꯕꯅꯤ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯕ ꯃꯇꯝꯗ ꯇꯣꯟꯅ ꯇꯥꯃꯣꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯍꯥꯏꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯣꯟꯗꯨ ꯃꯃꯥꯗ ꯄꯤꯔꯝꯂꯒ ꯃꯥꯗꯤ ꯂꯥꯏꯔꯤꯛ パꯗꯨꯅ ꯂꯩꯕꯅꯤ ꯔꯣꯖꯔꯁꯨ ꯑꯆꯨꯝꯕꯔ ꯌꯦꯡꯒꯦꯅ ꯖꯦꯀꯣꯕꯀꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯖꯦꯀꯣꯕꯇꯤ ꯃꯔꯨꯞꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨꯗ ꯔꯣꯖꯔꯅ ꯋꯥꯈꯜꯗ ꯂꯥꯟꯅ ꯈꯟꯈꯤꯕꯅꯤ ꯖꯦꯀꯣꯕꯅ ꯑꯃꯨꯛ ꯇꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯗ ꯁꯨꯅꯤꯇꯥꯅ ꯑꯆꯧꯕ ꯀꯩꯗꯧꯔꯦ ꯏꯃꯥ ꯐꯣꯟꯗꯣ ꯇꯣꯟꯗ ꯑꯗꯨꯝ ꯄꯥꯏꯍꯜꯂꯣ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯚꯥꯞ ꯇꯥꯈꯤꯗ꯭ꯔꯦꯗ ꯑꯉꯥꯡꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯦ ꯊꯦꯝꯖꯤꯟꯕꯤꯒꯦ ꯍꯥꯏꯗ꯭ꯔꯒ ꯅꯆꯥ ꯂꯣꯏꯅꯕꯁꯨ ꯍꯩꯇꯦ ꯍꯣꯏ ꯄꯥꯏꯍꯜꯂꯒꯦ ꯏꯃꯥ ꯊꯦꯝꯃꯨꯈꯤꯒꯦ
ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯁꯨꯅꯤꯇꯥ ꯐꯣꯟꯗꯨ ꯄꯨꯔꯒ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯇꯣꯟꯗꯨ ꯀꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯩꯃ ꯏꯆꯥꯇꯣꯝꯕꯤ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯇꯣꯟ ꯀꯞꯅ ꯀꯞꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯝꯕ ꯃꯌꯥꯝꯗꯨ ꯇꯝꯖꯩ ꯁꯨꯅꯤꯇꯥ ꯃꯗꯨ ꯇꯥꯕꯗꯒꯤ ꯁꯥꯎꯔꯛꯏ ꯀꯔꯤ ꯃꯥꯒꯨꯝꯕꯤꯅ ꯏꯆꯥꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯃꯊꯪ ꯂꯥꯛꯑꯗꯤ ꯏꯃꯥꯗ ꯍꯥꯏꯔꯛꯎ ꯃꯩꯈ꯭ꯌꯥꯇꯣ ꯁꯦꯒꯥꯏꯒꯦ ꯍꯦ ꯍꯦ ꯁꯦ ꯅꯪꯒꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯔꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦꯁꯦ ꯌꯦꯡꯉꯣꯏ ꯏꯆꯥꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯇꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯁꯦ ꯏꯃꯥ ꯀꯩꯁꯨ ꯁꯥꯎꯗꯤꯌꯦ ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ ꯏꯃꯥꯅ ꯐꯣꯟ ꯂꯧꯁꯤꯜꯂꯤꯕꯁꯤꯗꯤ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨ ꯅꯣꯏ ꯇꯥꯃꯣꯅ ꯏꯕꯨꯡꯉꯣ ꯔꯣꯖꯔꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏ ꯂꯩꯔꯒ ꯅꯪꯅ ꯔꯣꯖꯔꯒ ꯈꯪꯅꯕꯁꯦ ꯐꯖꯗꯦ ꯍꯣꯏꯅꯦ ꯐꯖꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯇꯥꯔꯣꯏ ꯑꯕꯦꯡꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯁꯥꯎꯔꯤꯕꯁꯦ ꯇꯣꯟ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯏꯃꯥ ꯑꯩꯅ ꯊꯥꯡꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯟ ꯀꯞꯊꯣꯔꯛꯏ ꯁꯨꯅꯤꯇꯥꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯖꯩ ꯏꯆꯥ ꯂꯥꯟꯗꯦ ꯀꯞꯀꯅꯨꯁꯦ ꯏꯆꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯕ ꯔꯣꯖꯔꯗꯨ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯔꯥꯖ ꯍꯣꯏꯁꯨ ꯌꯥꯝ ꯊꯨꯅ ꯄꯨꯂꯞ ꯑꯃꯨꯛ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏ ꯂꯣꯏꯅ ꯃꯁꯥꯗꯨ ꯊꯛꯀꯠꯂꯝꯃꯤ ꯖꯦꯀꯣꯕꯁꯨ ꯊꯣꯔꯛꯇꯨꯅ ꯁꯔ ꯃꯦꯗꯥꯝ ꯔꯥꯖ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯇꯥꯕ꯭ꯔꯥ ꯇꯥꯏ ꯁꯔ ꯍꯌꯦꯡ ꯃꯣꯔꯅꯤꯡꯗ 7 AM ꯍꯦꯂꯤꯀꯣꯞꯇꯔ ꯊꯥꯔꯛꯅꯕ ꯇꯧ ꯐꯅꯤ ꯁꯔ ꯔꯤꯇꯥ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕ ꯑꯩꯈꯣꯏ ꯁꯅꯥꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯃꯊꯛꯇ ꯂꯩꯈꯤꯕꯅꯤ ꯔꯤꯇꯥꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯂꯩꯔꯝꯗꯕꯗꯨꯗ ꯕꯥꯠꯔꯨꯝꯗ ꯌꯦꯡꯂꯨꯕꯗ ꯐꯣꯟ ꯄꯥꯏꯔꯝꯕꯗꯨꯗ ꯇꯥꯛ ꯃꯨꯜꯂꯒ ꯍꯜꯂꯣ ꯁꯣꯝꯗꯁꯨ ꯁꯨꯅꯤꯇꯥꯅ ꯍꯜꯂꯣ ꯔꯣꯖꯔꯁꯨ ꯉꯛꯏ ꯃꯃꯥꯅ ꯑꯗꯨꯝꯅ ꯐꯣꯟ ꯃꯨꯟꯈꯤꯕꯗꯨꯗ ꯔꯤꯇꯥꯅ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯐꯣꯟ ꯄꯥꯏꯕꯤꯔꯛꯏꯁꯦ ꯁꯨꯅꯤꯇꯥ ꯈꯣꯟꯖꯦꯜꯗꯨ ꯆꯤꯡꯅꯔꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯑꯦꯝ ꯁꯥꯔꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯑꯥꯎ ꯃꯥꯅꯦ ꯁꯣꯝꯅ ꯀꯅꯥ ꯑꯣ ꯑꯩ ꯖꯦꯀꯣꯕꯀꯤ ꯃꯃꯥꯅꯦ ꯔꯤꯇꯥ ꯉꯛꯅ ꯍꯩꯃꯥ ꯏꯅꯝꯃ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯅꯥꯅ ꯕꯥꯠꯔꯨꯝꯗ ꯂꯣꯟꯅ ꯐꯣꯟ ꯄꯥꯏꯔꯝꯕꯁꯤꯗ ꯐꯥꯔꯒꯦꯅ ꯆꯪꯂꯛꯄꯅꯤ ꯅꯠꯇꯦ ꯏꯅꯥꯎ ꯏꯆꯥ ꯔꯣꯖꯔꯒ ꯑꯩꯒꯁꯨ ꯍꯦꯛ ꯄꯥꯎ ꯐꯥꯎꯅꯖꯩꯌꯦ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯄꯥꯗꯣ ꯁꯥꯊꯤꯕꯅꯤꯅ ꯐꯨꯕꯤꯔꯝꯒꯗ꯭ꯔꯥ ꯆꯩꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯦꯛ ꯏꯆꯥ ꯔꯣꯖꯔꯒ ꯄꯥꯎ ꯐꯥꯎꯅꯖꯕꯅꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯅꯝꯃ ꯑꯩꯒꯤ ꯄꯨꯛꯁꯦ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯔꯤꯅꯣ ꯑꯣ ꯅꯆꯥ ꯑꯇꯣꯝꯕ ꯄꯥꯏꯍꯜꯂꯛꯀꯦ ꯁꯅꯥ ꯁꯦ ꯃꯃꯥ ꯁꯨꯅꯤꯇꯥꯒ ꯏꯆꯥꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯃꯩꯕ ꯑꯣꯏꯔꯦ ꯏꯃꯥꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯔꯣꯖꯔꯗꯤ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯃꯀꯣꯛꯇꯨꯁꯨ ꯍꯣꯠꯂꯒ ꯅꯣꯛꯃꯤ ꯏꯃꯥ ꯅꯪꯁꯤꯁꯨ ꯑꯂꯣ ꯃꯃꯥ ꯔꯤꯇꯥꯅ ꯁꯥꯟꯅꯔꯣ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯃꯛꯑꯣꯀꯣ ꯍꯣꯏ ꯀꯨꯝꯃꯛꯑꯒꯦ ꯁꯨꯅꯤꯇꯥ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯏꯕꯨꯡꯉꯣ ꯔꯣꯖꯔ ꯇꯥꯏ ꯃꯃꯥ ꯉꯁꯤꯗꯤ ꯏꯆꯥꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯣꯏ ꯌꯥꯏ ꯃꯃꯥ ꯅꯈꯣꯏ ꯅꯍꯥ ꯑꯣꯏꯔꯤ ꯅꯣꯏꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯌꯨꯝꯗꯨꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯌꯨꯝꯕꯨꯔꯦꯝꯕꯗꯤ ꯅꯍꯥꯛꯇꯅꯤ ꯑꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ ꯉꯁꯤ ꯅꯪꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯨꯅ ꯏꯆꯥꯇꯣꯟꯒ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯈꯪꯂꯝꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯇꯥꯃꯣ ꯖꯦꯀꯣꯕꯇꯤ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯅꯪꯂꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏꯕ ꯅꯪꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯆꯨꯝꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯒꯨꯝ ꯂꯣꯏꯅꯧ ꯀꯧꯅꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯍꯦꯟꯕ ꯃꯔꯤꯗꯤ ꯊꯝꯒꯅꯨꯀꯣ ꯔꯣꯖꯔꯗꯤ ꯋꯥꯍꯩꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ ꯏꯆꯥꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯍꯦꯛꯇ ꯍꯥꯏꯔꯛꯎ ꯔꯣꯖꯔ ꯇꯞꯅ ꯏꯃꯥ ꯅꯆꯥꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩ ꯇꯣꯟꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅꯅꯤ ꯈꯜꯂꯒ ꯅꯨꯡꯁꯤꯕ ꯅꯠꯇꯦ
ꯃꯥꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯄ ꯉꯝꯒꯅꯤ꯫ ꯍꯣꯏ, ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯅꯍꯥ ꯑꯣꯏꯔꯤꯌꯦ꯫ ꯁꯨꯅꯤꯇꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯏꯆꯥꯇꯣꯟꯕꯨ ꯄꯤꯅꯤꯡꯗꯕ ꯅꯠꯇꯤꯌꯦ ꯏꯕꯨꯡꯉꯣ ꯔꯣꯖꯔ꯫ ꯏꯆꯥꯅ ꯍꯥꯏꯅ ꯁꯤꯡꯅꯔꯝꯗꯕ ꯇꯥꯔꯕꯗꯤ ꯏꯆꯥꯇꯣꯟꯕꯨ ꯅꯐꯝꯗ ꯁꯤꯟꯅꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯊꯣꯛꯂꯔꯣꯏꯌꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ, ꯑꯩ ꯇꯣꯟꯕ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ꯫ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯗꯣꯏ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯐꯩꯌꯦ꯫ ꯃꯈꯥꯗꯅ ꯃꯌꯥꯝꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ꯫ ꯄꯣꯠ ꯆꯩ ꯗꯔꯀꯥꯔ ꯂꯩꯕꯒꯩ ꯄꯦꯀꯤꯡ ꯇꯧꯔꯝꯃꯤ꯫ ꯔꯥꯖꯅ, "ꯍꯣꯏ ꯃꯃꯥ, ꯆꯦ ꯆꯥꯡ ꯁꯨꯔꯕ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯀꯣ"꯫ "ꯍꯣꯏ ꯌꯥꯝꯕꯨ"꯫ ꯔꯣꯖꯔꯁꯨ ꯃꯃꯥ ꯃꯄꯥꯗ ꯇꯣꯟꯒꯤ ꯃꯔꯝꯗ ꯍꯥꯏꯔꯒꯦꯅ ꯀꯨꯝꯊꯔꯛꯏ꯫ ꯒꯣꯝꯇꯤꯅ, "ꯍꯣꯏ ꯑꯇꯣꯝꯕ, ꯅꯣꯏꯕꯨ ꯉꯥꯏꯍꯥꯛꯇꯗꯤ ꯍꯥꯟꯅ ꯆꯠꯂꯨꯈꯣꯗꯥ"꯫ ꯔꯥꯖꯅ, "ꯍꯣꯏ ꯃꯥꯁꯤ, ꯍꯣꯏ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯀꯣ"꯫ "ꯍꯣꯏ ꯌꯥꯝꯕꯨ"꯫ ꯔꯥꯖ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ "ꯏꯕꯨꯡꯉꯣ ꯖꯦꯀꯣ, ꯂꯥꯛꯑꯣ꯫ ꯁꯅꯥ, ꯅꯪꯁꯨ ꯂꯥꯛꯀꯦꯔꯣ"꯫ ꯔꯣꯖꯔ ꯉꯛꯅ, "ꯀꯥꯏꯗꯅꯣ"꯫ ꯔꯥꯖ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ "ꯂꯩꯔꯝꯃꯣ ꯂꯩꯔꯝꯃꯣ"꯫ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯔꯥꯖ ꯊꯣꯛꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯁꯨ ꯏꯟꯅꯈꯤ꯫ ꯁꯣꯐꯥꯗꯨꯗ ꯒꯣꯝꯇꯤꯗꯤ ꯃꯊꯥ ꯁꯥꯅ, "ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯍꯦ ꯅꯣꯡꯗꯝꯕ, ꯏꯁꯨꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯈꯤꯠꯍꯟꯕꯤꯒꯅꯨꯀꯣ"꯫ ꯔꯣꯖꯔ ꯃꯕꯣꯛꯁꯤꯗ ꯌꯦꯡꯖꯩ꯫ ꯍꯣꯏ ꯃꯥꯏ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯅ ꯆꯦ ꯆꯥꯡ ꯐꯥꯛꯇꯣꯛꯂꯒ ꯀꯩ ꯀꯩꯅꯣ ꯊꯤꯔꯝꯕꯗꯨ ꯎꯕꯗ, "ꯃꯃꯥ"꯫ ꯔꯤꯇꯥꯅ, "ꯑꯩꯃ, ꯁꯅꯥ ꯅꯪ ꯆꯠꯇ꯭ꯔꯕꯣ? ꯅꯪꯁꯨ ꯌꯥꯎꯔꯨꯁꯣ ꯌꯥꯗ꯭ꯔꯣ"꯫ ꯔꯣꯖꯔ ꯉꯛꯅ, "ꯀꯥꯏꯗꯅꯣ ꯌꯥꯎꯔꯨꯗꯣꯏꯕ? ꯄꯥꯕꯨꯡ ꯍꯣꯏ ꯆꯠꯈꯤꯁꯦ ꯀꯩꯅꯥ ꯀꯩꯗꯧꯔꯒꯦ"꯫ ꯔꯤꯇꯥ ꯃꯆꯥꯗ ꯌꯦꯡꯖꯔꯛꯏ꯫ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯄꯤ ꯏꯍꯧꯔꯛꯏ꯫ ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯗꯅ ꯄꯣꯠ ꯆꯩ ꯄꯦꯛ ꯇꯧꯔꯝꯃꯤ꯫ "ꯃꯃꯥ, ꯀꯩꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯤꯕꯁꯦ? ꯑꯩꯁꯦ ꯑꯌꯣꯛꯄ꯭ꯔꯣ? ꯌꯨꯝꯁꯤꯒꯤ ꯃꯤ ꯅꯠꯇ꯭ꯔꯣ"꯫ ꯔꯤꯇꯥꯗꯨ ꯐꯃꯨꯡꯗ ꯐꯝꯃꯒ ꯄꯦꯟꯅ ꯀꯞꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯔꯣꯖꯔ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, "ꯃꯃꯥ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯁꯦ, ꯀꯞꯀꯅꯨ, ꯑꯩ ꯁꯣꯏꯈ꯭ꯔꯦꯁꯦ, ꯀꯞꯀꯅꯣꯕ"꯫ ꯔꯤꯇꯥꯅ, "ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯏꯆꯥꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯏꯃꯥꯅ ꯇꯥꯍꯟꯅꯤꯡꯗꯤꯌꯦ ꯏꯃꯥꯒꯤ ꯁꯅꯥ"꯫ ꯔꯣꯖꯔ ꯃꯃꯥꯕꯨ ꯀꯣꯜꯂꯒ, "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯩ ꯀꯩꯝꯇ ꯍꯪꯖꯔꯔꯣꯏ, ꯑꯩ ꯁꯣꯏꯈ꯭ꯔꯦ"꯫ ꯁꯣꯝꯗꯅ ꯔꯥꯖꯀ ꯖꯦꯀꯣꯕꯀ ꯑꯕꯦꯝ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯔꯥꯖꯇꯨ ꯔꯇꯟꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯖꯦꯀꯣꯕꯁꯨ ꯏꯟꯅꯔꯛꯏ꯫ ꯔꯇꯟꯅ, "ꯏꯇꯥꯎ"꯫ ꯔꯥꯖꯅ ꯐꯃꯨꯡꯗ ꯇꯨꯝꯃꯤꯕ ꯔꯇꯟꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ, "ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 7ꯗ ꯗꯦꯜꯂꯤ ꯆꯠꯂꯁꯤ꯫ ꯅꯆꯟꯅ ꯄꯣꯠ ꯆꯩ ꯆꯦ ꯆꯥꯡ ꯂꯣꯏꯅ ꯄꯦꯛ ꯇꯧꯍꯧꯔꯕꯅꯤ꯫ ꯗꯣꯛꯇꯔꯁꯤꯡꯗꯁꯨ ꯄꯥꯎ ꯂꯣꯏꯅ ꯄꯤꯈ꯭ꯔꯕꯅꯤ"꯫ ꯔꯇꯟ ꯇꯞꯅ, "ꯏꯆꯥ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯅꯤ, ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯈꯤꯗ ꯉꯥꯏꯔꯤꯕꯅꯤ, ꯈꯪꯍꯟꯈꯤꯒꯨꯝꯁꯤ"꯫ ꯔꯥꯖ ꯅꯨꯡꯉꯥꯏꯇꯅ, "ꯏꯇꯥꯎ, ꯀꯩꯁꯨ ꯈꯪꯍꯜꯂꯣꯏꯗ"꯫ ꯖꯦꯀꯣꯕꯁꯨ ꯅꯨꯡꯉꯥꯏꯇꯅ, "ꯕꯕꯥ, ꯋꯥꯈꯜ ꯄꯤꯛꯊꯒꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯏꯆꯟꯒꯤꯗꯃꯛ ꯃꯕꯨꯡ ꯁꯛꯅ ꯑꯩꯅ ꯂꯨꯍꯣꯡꯕꯤꯒꯅꯤꯌꯦ"꯫ ꯖꯦꯀꯣꯕꯀꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯑꯗꯨꯗ ꯔꯇꯟ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯨ, ꯑꯗꯨꯒ ꯆꯥꯛ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯃꯤꯟꯅꯧꯁꯣ, ꯑꯩꯈꯣꯏꯗꯤ ꯆꯥꯈ꯭ꯔꯦ ꯍꯥꯏꯖꯜꯂꯨ"꯫ ꯖꯦꯀꯣꯕ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯥꯗꯨꯗꯒꯤ ꯁꯠꯊꯣꯔꯛꯏ꯫ ꯅꯥꯀꯟ ꯑꯃꯗ ꯄꯦꯟꯅ ꯀꯞꯆꯩ꯫ ꯔꯥꯅꯤꯅ ꯇꯞꯅ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯐꯅꯕ ꯈꯔ ꯊꯦꯝꯃꯒ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯏꯆꯥꯁꯦ ꯑꯩꯈꯣꯏ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯄꯨꯈ꯭ꯔꯣ"꯫ ꯖꯦꯀꯣꯕꯅ, "ꯑꯣꯏ ꯃꯃꯥ, ꯑꯩ ꯑꯝꯇ ꯄꯨꯈ꯭ꯔꯒꯦ, ꯑꯩꯈꯣꯏ ꯇꯣꯟꯒ ꯂꯩꯃꯤꯟꯅꯔꯁꯅꯨ ꯃꯇꯝ ꯈꯔꯗꯤ"꯫ ꯔꯥꯅꯤꯅ, "ꯆꯥꯛ ꯊꯤꯔꯝꯃꯒꯦ, ꯅꯕꯨꯡ ꯅꯆꯟ ꯆꯥꯃꯤꯟꯅꯔꯨ ꯂꯥꯎ,
Hoima. Rani chakum da changkri Jacob na abengi ka da thong thilami. Abem. Lairik paramba abem du Jacob ki khonjel tabada praprup chelaptuna thong hangi. Jacob lepaga lerambadudha abem nokjai. Tamo. Jacob karimata haithagai abengi ka da phachangki. Tamo se thawai nungai mandabagi nangi nakta laine. Abem di karisu khangjaba natte Jacob ki manakta changsilaga. Tamo kidorage. Jacob ngihak wakhal khalli aduga aikhoi tonse Roja ga nuksina lerami. Abem na as adubu kaidorage. Ado aina yumda chatlaga khara phure. Haujitada yamna nungairaktre. Aya kaigi phurino mina nuksinaraga. Ado tamosu haujitada yam nungairaktre. Nang nongninida aikhoi tonga leminarugera. Ma khara thembiyoba. Hoi yai imada hairuge. Aina haramabane. Noi mamanasu babanasu yarabane. Ake adu eradi phiron khara pek tawkhige. School chu kaminaro. Basu ay ngangnarage. Hoi. Rani changai. Bema noi tamoga chakhara saminaro la. Abem ngakna Tamo chaksa juba. Chadri. Ima tamo chaksa bako nagadra khara thonggatlo. Rani noklaga. Koneni chaminaru la. Tamo ahauba hautaba charose. Hoi. Rani na nafinarondo ima hapchinbiramage. Hoi ima. Ada imaga babaga di charabo. Aikhoi di chari. Kaino ngasidi ay ngaidana charamisina. Jacob na marak sathatlaga. Aina nang laaga chaminarage ima hoi charo na haibine. Nang tuition chatkingaida ay ngasai sulami. Abem na oh Jacob na lo charo se. Abem su harau Jacob ka chaktu chaminai. Jacob su abem mathai nungaina ba haiduna nongmata charingida wa ngangdabadu ngasidi nganglammi. Aikhoi manasu tondo cheiramani. Kamaini chei khambra? Kamaini cheirino? Nupa phangdabi Roger natadi nupa lejadrabo namanibigi nupa mulidibu nangsibu kari koknona sumaina. Abem nokthorei. Thalle noisiamna. Adumaina kahi chebirino. Kwaida mana aigi nupa mulage. Ai Roger pamde. Kana pamiba. Lai haidokpa yade. Ayose tamone luhumbiduine. Abem machinda paithoklaga. Nuksikidri laima. Jacob su abengi matawaduda nokjai. Roger gari tagasu laami. Roger su wari karimata khangba natte. Adubu abem themluna bahaidana Ritana machanupadu puraklibani. Rani na chango. Ritana abengi kada leuro. Rani na noi tamuga chakhumda chaksahubani. Roger prap chakhumda changlakpada Jacob na Saunu se maramukpane. Se tamom te inbirake. Yare inbirakano. Se inbirakeba. Roger adu ubada ngakna. Koino kuram kandai koinino. Jacob Roger da fat yenglai. Chak inge toramba makut adu machinna oina sat huchinki. Nangde aduda kidoriba. Uran mapaba laiba. Jacob na nang natra bathroom da huran mapakibada. Roger na aigi wa tokshi. Jacob na aigi wa paksilakano. Avem na nangamu ingonda kari awaba phungdokpa laino. Roger na nungaitaba ngaktanebe
Kay haiduyno khangdre. Yare lepo, ai loina bap tare, hauchik chaladabane. Noina chapa haise kaidino. To noidani kaino. Hauchik pa, nungdang sida, kaido ba? Abemna, masigi butu sidi. Roger na, ai gyan ga tadrida, nui mayamna tawju saise. Jacob na, kaide gyan tarne, atopa planet agi lakpo nang naba. Roger na, yumdana madona chatpa. Jacob na Roger gi makhongda tumina kawrai. Roger ngakna Jacob tinglai. Jacob na su mangak ngamai. Abem na, noi kana mu kidorage. Jacob na, dawo mu Delhi da Jacob chani aduine. Roger fuk hogalaga, koino, ai koi dawo mu kidorage. Jacob di matha samandana chak sariba makut yetuna oina laibakta pop thajinjai. Adu ubada Roger ga abenga.